ITLF के Ginza Vualzong की Mathakta पुलिस न केस लौखटले हंदक थोरकलिबा लान असिगे मरुओइबा थौबु अमा ओइरिबा चुरचानपुर बेस तौबा इंडिजिनस ट्राइबल लीडर्स फोरम ITLF की मीडिया एंड पब्लिसिटी की गिंजा बुआलजोंग की मथक्ता इम्फाल पुलिस स्टेशन ngarang nungthil pung 3:30 rom tarakpada केस अमा रजिस्टर तौदुना लौखटले हाइरे केस असि ITLF की माइकेदगे खोंगसांग रेलवे स्टेशन फाउबा पोटचै पुबा ट्रेन थुंगलबा हौखिबदु नोंमै अमसुंग मरुना चिंगबा खुसु खुलाइसिंग पुसिलकपनी हाइबगी वाफम फोंदोरकपगी मायोक्ता याई स्कूल चिंगाखाम लेकाइदगे शांतन हाकपम चही 94 अपोकपा एम समुंगौ कौबा मियोय अमा याउना कंप्लेनेंट खरना फाइल तौरकपा रिपोर्ट की मतुंगिना लौखटपनी हाइरे कुकी मिलिटेंट सिंगना कापसिलकपदगे पोखाइदना युमथक्ता पल्लगा लेबा बोम अनि पोखाइहान्ख्रे ngarang ayuk pung 10:30 rom tarakbada Bisnupur district ki manung chanba phogawchau ikhai awangda Kuki militant singna mapangal kallaba mortar bom ani kapsillakpadagi pokhai haudaduna Meetei gi yumthakta panduna lerakpadagi army gi bomb expert singna mi sokhandana Pokhaihankhre bom ani gi manungda amana phogawchau ikhai awang lekai da leiba wainam sanjai chahi 94 kobum yoi amage yumge mangol kuppa jinga segara ga phaujilaktuna phaglang da chaplaga leramkhibane bom adu ngarang nungthil pung 3:30 rom tarakpada mi sokhandana Pokhaihankhibane aduga atopa chauba bom amana laikai asimaki community hall kubliba jinga segaiduna phaujilaklaga fairenda pallaga lerambani haire bom asina ngarang nungthil pung 5:30 rom tarakpada Pokhaihankhibane achauba bom ani asi kapsilakpadage mafam asigi khunja sing kaiduna senakhe karigumba pokhairaklam labade bom ani sina meter 50 gi akoibada amanga ta thokalamgani haire Kuki Nupisingna Meetei Macha Yaobra Haiduna check Toukhre ngarang nungthil pung 2 rom tarakpada Imphal Jiribam lambi ge Courtland gi mafam amada Kuki Nupising thoraktuna lambi sida lakpa gari sing khamduna Meetei Macha sing Yaobra Haiduna check Toukhre haire adumoina mak thoganingda pathogdokti amata thokhide haire